ꯁꯨꯃꯥꯏꯅ ꯀ꯭ꯋꯥꯁꯤꯒ ꯇꯧꯔꯒ ꯆꯥꯒꯦ ꯇꯧꯔꯤ ꯑꯩꯒꯤ ꯅ꯭ꯌꯨ ꯁ꯭ꯇꯥꯏꯜꯅꯤ ꯁꯦꯝꯕ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯦꯟꯖꯣꯏ ꯁꯥꯒꯠꯐꯝꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯦꯕꯀꯣ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯗꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯒꯦꯅ ꯏꯃꯨꯡꯁꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯏꯟꯖꯥꯡ ꯊꯣꯡꯅꯕꯗ ꯉꯥ ꯈꯔ ꯂꯩꯌꯦꯕꯀꯣ ꯉꯥ ꯈꯔ ꯂꯩꯌꯦ ꯑꯗꯨ ꯊꯣꯡꯒꯦꯅ ꯇꯧꯋꯦꯕꯀꯣ ꯊꯝꯗꯦ ꯉꯥꯁꯦ ꯈꯔ ꯂꯩꯌꯦ ꯑꯗꯨ ꯃꯄꯥꯁꯨ ꯊꯕꯛꯒꯤ ꯑꯔꯨꯅꯥꯆꯜꯗ ꯆꯠꯈꯤꯕ ꯑꯗꯨ ꯏꯃꯥ ꯏꯆꯥꯇ ꯉꯥꯏꯔꯕꯅꯤꯅ ꯉꯥꯁꯦ ꯈꯤꯇꯪꯈꯛ ꯂꯩꯕꯁꯤꯅ ꯑꯗꯨꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯇꯧꯔꯒ ꯃꯍꯤ ꯅꯥꯏꯔꯞ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯒꯦ ꯇꯧꯔꯤ ꯊꯣꯡꯕ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯂꯨ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯀꯣꯂꯦꯟ ꯃꯔꯨ ꯑꯗꯩ ꯐꯨꯜꯀꯣꯕꯤ ꯑꯗꯨꯅ ꯂꯩꯔꯦ ꯀꯣꯕꯤ ꯉꯧꯖꯔꯒꯦ ꯌꯥꯝ ꯁꯤꯝꯄꯜꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯦ ꯐꯖꯅ ꯁꯥꯗ꯭ꯔꯤ ꯌꯨꯝ ꯀꯩ ꯐꯖꯅ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯦ ꯈꯔꯗꯤ ꯊꯤꯑꯕ ꯀꯟꯇꯦꯅꯔꯒꯁꯦ ꯂꯩꯔꯤꯁꯦ ꯐꯖꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯂꯧꯅꯕꯤꯒꯅꯨ ꯆꯦꯡꯀꯨꯀꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯀꯣ ꯊꯣꯡꯕ ꯍꯧꯔꯒꯦ ꯂꯨꯀꯟ ꯏꯟꯖꯥꯡ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯅꯤ ꯑꯍꯨꯝꯒ ꯊꯥꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯃꯣꯔꯣꯛ ꯑꯊꯨꯕꯁꯦ ꯌꯥꯝ ꯆꯥꯗꯦꯕ ꯑꯉꯥꯡꯕꯁꯦ ꯑꯇꯦꯛꯄꯅ ꯈꯔ ꯑꯗꯨꯝ ꯆꯥꯏꯑꯕ ꯃꯌꯥꯝ ꯍꯥꯞꯆꯜꯂꯦ ꯉꯥ ꯍꯥꯞꯄ ꯉꯥ ꯐꯨꯠꯈꯤꯒꯦ ꯁꯦꯝꯃ ꯃꯌꯥꯝ ꯏꯟꯖꯥꯡꯅꯁꯤꯒ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯔꯣꯟꯕꯒ ꯀꯣꯠꯅꯕꯤ ꯈꯔ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯆꯥ ꯑꯅꯤꯒꯤ ꯆꯥꯛ ꯂꯩꯔꯦ ꯑꯩꯒꯤꯅ ꯁꯤꯒ ꯂꯩꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯏꯟꯖꯥꯡꯁꯦ ꯃꯊꯦꯜ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯏꯔꯣꯟꯕꯒ ꯀꯣꯠꯅꯕꯤ ꯈꯔꯒ ꯂꯩꯔꯦ ꯁꯤ ꯑꯉꯥꯡ ꯑꯅꯤꯅ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛꯅ ꯁꯤꯒ ꯂꯩꯔꯦ ꯑꯗꯩꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯆꯥꯔꯣ 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 ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯍꯥꯏꯔꯝꯃꯨ ꯆꯝꯅ ꯊꯣꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯃꯨꯁꯂꯥꯒꯁꯦ ꯌꯥꯝ ꯍꯥꯞꯄ ꯅꯠꯇꯦꯕ ꯑꯩꯗꯤ ꯑꯦꯅꯤꯗꯁꯨ ꯃꯣꯔꯣꯛ ꯃꯨꯁꯂꯥ ꯌꯥꯝ ꯍꯥꯞꯄꯒ ꯆꯥꯕꯁꯦ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯈꯔ ꯆꯝꯇꯛꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯍꯥꯎꯏ ꯃꯌꯥꯝ ꯊꯥ 이런 꼬나비지? 그래 하래. 야디. 와서 이거. 야, 뭐라도 이제. 야, 이자 또 로이나. 거기 나 농사 자게나 돌래 있고. 마이자. 아도 농사 자이나 과 짜게 또 이거. 바나 어머니가 그 과시가 또 짜게 또리. 바나 시수 중기니. 비서. 무로이면 남비 바나도네바. 아이나 빰 잘루고도. ꯑꯗꯨꯒ ꯄꯨꯔꯛꯈꯤꯕꯅꯤ ꯆꯥꯔꯥꯅꯦꯕ ꯑꯗꯨꯝ ꯄꯤꯇ꯭ꯔꯨ ꯄꯤ ꯑꯗꯨꯝ ꯂꯩ ꯂꯝ ꯐꯠꯇꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯄꯅꯥꯁꯦ ꯌꯥꯝ ꯑꯣꯏꯕ ꯌꯥꯗꯦꯕ ꯄꯤꯁꯛ ꯄꯤꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯣꯔꯣꯏ ꯃꯅꯝ ꯅꯝꯕꯅꯤꯅ ꯆꯥꯒꯦ ꯇꯧꯔꯤ ꯍꯤꯟꯖꯥꯡ ꯃꯅꯥ ꯁꯨꯅꯨꯒ ꯆꯥꯕꯒ ꯍꯩꯕ ꯅꯠꯇꯦ ꯀ꯭ꯋꯥꯒ ꯄꯥꯟ ꯆꯤꯠꯇꯅꯤ ꯆꯥꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡ ꯆꯥꯔꯨꯔꯒ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯅꯤꯗ ꯑꯗꯨꯝ ꯆꯥꯒꯦ ꯇꯧꯔꯤꯁꯦ ꯀ꯭ꯋꯥꯒꯤ ꯔꯣꯁ ꯂꯧꯔꯤꯉꯩ ꯌꯥꯎꯗꯕꯤ ꯀ꯭ꯋꯥ ꯈꯨꯆꯥꯅꯤ
ꯀꯩꯕꯨ ꯀꯩ ꯌꯦꯡꯉꯤꯕ ꯈꯪꯗꯦ ꯌꯦꯡꯉꯤ ꯃꯥꯁꯨ ꯃꯥꯏꯊꯣꯛꯄ ꯑꯃ ꯑꯩꯈꯣꯏꯒꯤꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯌꯥꯝ ꯊꯤꯅ ꯕꯦꯔꯥꯡ ꯃꯌꯥꯝꯗꯨ ꯃꯣꯏꯅ ꯅꯨꯡꯁꯥꯗꯒ ꯌꯥꯏꯔꯒ ꯐꯝꯃꯒ ꯀ꯭ꯋꯥꯒ ꯆꯥꯏꯕ ꯅꯨꯡꯉꯥꯏ ꯀ꯭ꯋꯥ ꯌꯥꯏꯕꯁꯨ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯈꯜ ꯃꯊꯦꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯐꯤꯔꯣꯜ ꯂꯧꯁꯟꯒꯦ ꯍꯥꯏꯅ ꯍꯤꯡꯒꯣꯜꯅꯨꯡꯗ ꯆꯪꯉꯛꯏ ꯐꯤꯔꯣꯜ ꯉꯁꯥꯏ ꯃꯌꯥꯝ ꯁꯨꯔꯝꯃꯦꯕ ꯑꯗꯨ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯧꯁꯟꯕ ꯆꯪꯉꯛꯏ ꯌꯥꯝꯅ ꯎꯔꯤ ꯉꯥꯛꯇ ꯂꯩꯔꯦ ꯎꯔꯤꯁꯤꯡꯗꯣ ꯆꯣꯠꯂꯤꯅꯦ ꯆꯣꯠꯂꯤꯁꯤ ꯐꯧꯗꯣꯛꯇꯖꯥꯔꯣ ꯏꯃꯨꯡꯗ ꯆꯨꯝꯃꯦ ꯌꯥꯝꯃꯦ ꯐꯤ ꯐꯧꯔꯝꯃꯤ ꯑꯩ ꯉꯁꯥꯏ ꯁꯤ ꯑꯃꯨꯛꯇꯪ ꯂꯧꯁꯟꯈꯤꯒꯦ ꯃꯌꯥꯝ ꯂꯣꯏꯅ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯃꯃꯥ ꯊꯥ ꯂꯣꯏꯈꯔꯦ ꯑꯍꯥꯟꯕꯁꯨ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯁꯤꯅ ꯈꯪꯍꯥꯎ ꯋꯥꯡꯈꯠꯈꯔꯦ ꯋꯥꯏ ꯁꯤꯠꯂꯤ ꯃꯌꯥꯝ ꯊꯣꯡꯒꯥꯟꯗ ꯃꯥ ये क्या बात हुई मैं अखोई मिनी तो इसे जों से कुन गरनी हपेट कुन मिनी मुखों से मैम सेंदरे मैम ꯁꯗꯥꯏꯒꯤꯗꯨꯗꯨꯅ ꯊꯥ ꯂꯣꯏꯅꯅ ꯆꯥ ꯊꯛꯄꯅ ꯈꯣꯠꯅ ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯂꯧꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯤꯁꯦ ꯊꯪꯅꯔꯤꯕ ꯃꯌꯥꯡꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯗꯅ ꯏꯁꯩꯁꯦ ꯁꯨꯝ ꯊꯥꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯊꯦꯡꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯒ ꯕꯥꯏ